Thoubal Forest Division की DFOTH Lokendro की मीटिंग मखादा Thoubal Range की मनुंग चनबा इको पाता ngasi angan bayukta की हौना उचेक फानबा लांग थाकपा सिंगी मथक्ता ड्राइव चथखरे पाता की कारकपा मियोय सिंगसु उचेक यावरकप्रा हाइदुना चेक तौखरे Thoubal Range Forest की Deputy Ranger MD Aslam na luchingduna चथखिबा ड्राइव अदुदा Thoubal Range की मनुंग द लैबा Bid Office सिंग Mayai Kaitel Bid Office, Yairipok Bid Office amasung Hairok Bid Office ki staff singsu saruk yaki. Drive aduga mari leinana Thoubal Range ki Deputy Ranger MD Aslamna haikibada arapa mafamdagi chakta balakliba lamlaki uchek singbu kannabagi pandamda drive chathaduna lakpagi saruk ama oina Eco Park ki Ataupung area asida ngasi drive asi chathabani. Mafam asida mamangdadi drive chathaba matamda uchek phanaba thaklamba lang masing khangdana Pagatbani Hairaduna Ngasidi Mafam asida uchek phanaba lang amata thaklamdre amadi lamlaki uchek kayamarum singsu maning tamna chakta-duna leiramle haina apenba phongdorakle Uchek phanaba lang thaklamdaba amadi lamlaki uchek sing maning tamna sanajaramba haibasi Forest Department na chathariba drive asida miyamnasu support tawbirakpagi khudamni adubu atopa mafam kharada nongmai kaptuna hu thaktuna uchek phare haibagi paw leire masi athubada lepu karigumba Department na drive lakpa sida thengnarabadi Wildlife Protection Act 1972 gi matung inna chairak phangani hairaduna nongmai kaptuna hu thaktuna uchek phariba singsu khudaktagi lepnaba akanba wafam thamlakli ngasi akhoina lakchari basi te thadagi haitharaga Eco Park ki mafam amada Ataupung haiba jaga adudani akhoina lejari si mafam asida mamangdadi lang taramari manga phagati adubu handakti lang thakpasu udre Thoban Forest Division depo ki yang makhada Thoban Range Office ki manungda leiba office mari Bid Office mari ga loinana akoi mafam asida drive chathabani adubu mafam asida akoi lang thakna uche phabagi ami udre lang phangdre aduga lambi gi mataida farm childa uche marang kaina taba akoi thenajari anu surit anu uren hariba uche si marang kaina akoi lambi gi mataida adubu ui thenai hariba uche sinna takpadi leiri sini takpadi lang thakpa mafam asida leikre praja sing akoi bida leiba praja sing akoi Forest Department da support tawduna uche phabagi thabuk tokhe haina lawi adu masigidamo akoi Forest Department na haningai leitara thagachari aduga mafum kharada nongmai paidana amadi provision season aduna uche phai haina tai adubu madu akoina department gi maikaidagi natraga akoi kanona thengnarabadi hairiba miyoising adu Wildlife Protection Act 1972 gi law gi matungina moi dandi phangani nongmai kapa amasung topa upai ama season aduna provision season aduna uche phaba sisu topinaba praja sing maikaidasu thanana itawjari Manipur की कुकी लाल हौलोक कुकी नेशनल ऑर्गेनाइजेशन KNO कुकी नेशनल आर्मी KNA अमसुंग जोमी रिवॉल्यूशनरी ऑर्गेनाइजेशन ZRO जोमी रिवॉल्यूशनरी आर्मी ZRA गा मणिपुर लेंगाक अमसुंग इंडिया लेंगाक का पुन्ना सस्पेंशन ऑफ ऑपरेशन सु तौनरिबा असि खुदक्तगी हंदोकपियो हाइना पीपल्स अलायंस फॉर पीस एंड प्रोग्रेस मणिपुर ना लेंगाकता अपील तौख्रे PAPPM की प्रेसिडेंट M. Bobby ना खुदेक पीदुना इंडिया की प्राइम मिनिस्टर नरेंद्र मोदी, होम मिनिस्टर अमित शाह अमसुंग मणिपुर की चीफ मिनिस्टर नोंगथोंबम बिरेंदा थाबा चेरोल अमना हाई कुकी नेशनल आर्मी KNA गा मणिपुर लेंगाक अमसुंग इंडिया लेंगाक का हौखिबा कुमजा 2009 की अगस्त 22 दा सस्पेंशन ऑफ ऑपरेशन सुगी खुदेक पीनदुना सीजफायर चटनरखी Chahi asimaktadagi Jomi Revolutionary Organization ZRO, Jomi Revolutionary Army ZRA gasu ceasefire chatnaduna laklibani. Suda leiriba kuki lal holup sing asina konba mafam singda popi thabagi chang yamna wangkhatpa thengnare. Masida sunatana Manipurda mayai kaba drug lalonba ki chang su leptana hengalakle. Lal holup sing asina Myanmar macha kayamarum Manipurda pusilaktuna Kunda hanaba honarakle masigi sumathakta chingi lamsingda namduna paisa khaibagi thabak hengalakle haina cherol asina maral sirakli cherol asina makhatana hai KNA gi president amasung supreme commander oina thaupuriba P Soyang Haukip hairiba miyoi asi Myanmar gi Saigang division gi
manung channa leiba Molnoi village da pokpani amadi ZRA gi president Thangyan Pao asisu Myanmar gi Chin state ki manung channa leiba Pamwal village da pokiba miyoini mahaki graduation su Mandalay University da kumja listing amaga chamapan maripu mari da Bachelor of Science ki degree phangki mahak master degree su Rangoon University da kumja listing amaga chamapan maripu nipan da phangkibani hairi Mamang tha kuntra amadi December amagi lonaba ahingda Kakching Laithagol Khetri Parengda leiba nupa mayumda hu thaktuna mathanda sizabani haiba Khetri mayum ongbi linthoi Elias Nuksitombi mapuroiba Khetri mayum Mahesh ki misi chingnaningai oi mathanda sizabagi kudam amata phangde haina JAC na changsilakpa khongjangi saruk ama oina linthoi gi mapam lamdam khangabok makha lekai da ngasi nungthil miyamna wakat mifam phamduna khongjang changsinki tungda miyam aduna Kakching Police tamna chatuna mara laiba chairak piyu achumba wayel putho u haiduna thomjin ki hairi wakat mifam aduda saruk yakhiba JAC ki ko convener Thokchom Rosan phongdorakpada misi asi ki matangda mara laiba sing phabiyu achumba wayel putho u haina Kakching Police da aiba cherol piduna kayarak hanna wakat labasu ngasi faubada karigumba action amata laudana laiba si JAC na pende hairaduna lagliba December ki tang taret faupa ki manungda mara laiba sing laingak na phabi drabadi CSO sing amadi miyamga loinana akanba khongjang sing jangsilagani haiki Panba yabadi Khangaboktagi Kakching Laithagol Khetri Parengda mayum pankhibi linthoigi misi asiga mari leinana semkhiba JAC na misi asigi achumba langla langjel puthokpinaba athubada judicial inquiry ama tawbiyu haiba demand su tawkhiba laikhrabani Hokiba November gi tarik 13 amadi December gi tarik 1 gi lonaba ahing nuyaida koi lebak tiba thodo amada koi Khangaboktagi Kakching Laithakon yum pankhibi chan Nuksitombi gi misi asi masi ga mari lenana ngasi phawbada aikoina police ta akoi aiba complaint kaya amadi miyo chenaba miyo sing phabiyu haiduna cherol kaya thajin ja khra phawbada ngasi phawbada misi asigi matangda langla lanji amata puthorok taba asi akoi je sigi maikai dagi yamna pen daba phongdok chari amadi hariba misi asiga mari lenana chenari ba miyo sing amadi mari lenaba khudingmak adu Manipur sarkar amadi mari lenaba miyo kayana lagliba December ki tarik 3 phawbagi manungda hariba miyo sing channel bising asi phabi daba taragadi JAC asina bak miyam gi matenga loinana civil society kaya gi matenga loinana akan bu khongjang kaya ma koi changsinjagani Thaubal Kaithel bu lunan ba Kaithel ama ohenna bagi pandamda ngasi Kaithel asigi akoiba amasung manungda lamtu sengbaga loinana masigi akoibada leiriba matam koina fumjinduna leiruraba iramnala sengdokre Thaubal Municipal Council na sinduna pangthokpa lamtu sengba aduda saruk yarakhiba council asigi executive officer Hawaibam Pradip na aikoigi paumida hai ngasi chathariba drain tengbagi thabak asi maru oina Thaubal Kaithel asi lunana thamnanabagi pandamda chathabani Kaithel asigi akoibada leiriba dukan famliba amasung street vendor famliba singna drain manungda amot akai plastic bottle thadabiganu amadi leibak thunjinduna drain phumjinbana maram oiraga Kaithelda ising thumjinba manam namthiba thogale haiba complaint kaya lakpadagi ngasigi drain tengbagi thabak asi chathabani haiki Kaithel asigi akoibada leiriba yum sing natraga dukan famliba singna door to door garbage collection gi card paibiyu aduga municipal council gi collection lakpada amot akai adu hapiyu kanagumba dukan famliba singna drain gi mathakta potchai paisinba natraga drain manungda amot akai plastic thadabagi hainabi thadokpiyu deputy commissioner na drain gi mathakta dukan sasinba potchai paisinba yaroi haina order amasu thokiba leire kanagumba na hairiba athingba asigi mayokta thabak tawramba thengnarabadi ain gi oiba khongthang lokhatkani haina EO Pradip na makhatana phongdorakhi mayamda apilam tawjaningba di khoi gi Thawal Kaithel ase khoi lunana thamnaba gi pandamda samjelakpa khoi gi si khongthang amoina khoi drain di singjok chabani khoi gi drain ase mafam kaya da sai dukan phambiriba adong ma laikai Kaithel ase akhoi ba tabiriba yum tabiriba sing amasung dukan phambiriba regidi khoi gi vendor oina street vendor oina phambiriba mayam singjina mafam kaya da lob tawbiramdana singjin biramdana ade unauthorized oiba mongda drain de singjin biram thambirambadagi khoi gi drain gi ising ase pathoroktana khoi gi drain je Kaithel da saisala kai no tawpa de masi complaint mayam je lakpa masi kuma mayam je lokthok na ba haidana ngasi tawjarakpani khoi drain ayamba khoi semdoksare aduna aina appeal tawjaningbadi sigumba unauthorized oigdana khoi gi singna masagi drain de free oina flow on chasagi daba
program keno to mai ising gi senja gi da buje sidai sida apan na pibi dana laibak thada ba dagiri plastic bottle thada ba adai drain je phunjala thambi ba asigum tawbi dana ba haidana aina mayam da appeal tawjari loina na khoi gi tawbi dana ba haidana ni chijari kwari maru oibadi awal kethi gi akoi ba leibi ri ba mayam puna magna door to door card ase supai paibi da ba supai yadra bani hoji door to door card paibi yu sagi waste ado da drain da ai khada bi mota municipality gari lakhoda happy yu municipality loi lokol pa laksagani ado masi pai da sing de koi dukan gi license ka lakpa adagi di kethi phang bi mai bel da koi gi koi hygiene district vendor gum ba gi license lopu ki ba khakpa koi de soina tokjarakani masi koi handak dc gi thongwa dc thawal la thokko order ma gi makha da ju koi gi drain gi mathakta unauthorized oiba structure amata leiba yadramni aduna drain gi mathakta sajaliba dukan phamjaliba natro mayam sije tuna lokopina baina nachinjari thank you